World Photography Day ga mari lenana Photography Club Dimapur na sindura ngarangdagi hauna numit nini chopna chathagadaba Reimagine haina mingthonba Nagaland gi ahanba Photography Festival ngasi nini suba madi aroiba numit ke thoram sing chathari panbayai Manipur gi oina su siliba singi maike digi Manipur Photography Club ta baton tharak padagi matung ina MPC gi photographer kayagi photo sing exhibition asida utuna saruk yari bani Manipur dagi photo sing asi Manipur Photography Club ki Gopi Waikomamadi Nikhil Laipubam Anina haktingnana chatuna mafamaduda utli Nagaland gi Purana Bazar da laiba Mandeville Garden na pangtukiba exhibition asida tongan ba photographer kayana namlakpa pukning huningai oiraba photo kaya utli ngasi nini chanba amadi aroiba numita ayupung taradaki hautuna numit yungba fauba Lumix India gi workshop pangtuki tungda pung taranithoi makhai degi hautuna Photography Club of Dimapur gi workshop shu pangtuki ngasi nungthil pung ahum taba matam degi hauraga awang numpoki tongan ba stage sing degi lakpa photographer singa wari watai sanaba ki thoram pangtokani masigi matung cosplay competition amadi music face pangtokani hairi